Child Protection Act singi poster campaign houdokkhre. Indian Constitution na laibak asigi angang singbu ngak senbinaba semduna thamliba tongan ba act sing miyamda pak sanna khangannabagi pandamda Deputy Commissioner Thobal Hantem Subas na ngasi poster campaign ama houdokkhre. District Administration Thobal amasung District Child Protection Unit Thobal ani na khutsamnaraga punna sinduna DC Thobal gi conference hall da pangthok pathawramaduda Deputy Commissioner Thobal Hantem Subas na haikibada Prohibition of Child Marriage Act 2006, the Child and Adolescent Labor Prohibition and Regulations Act 1996 amasung the Protection of Children from Sexual Offences Act 2012 POSCO gi matangda miyamda pauzel piba poster ahum launch tawki. Ngasigi thawramaduga mari lainana wa ngangbada Deputy Commissioner na haikibada chahi sudriba angang haibadi chahi 13 gi makhada leiba angang singbu hotel natraga workshop singda labor oina sizinaba haibasi the Child and Adolescent Labor Prohibition and Regulations Act ki makhada athingba lei kanagumbana provision asi thugairamba thengnarabadi act asigi makhada tha taruktagi chahi ani fauba imprisonment oina fadok piba yai masida natana lupa lising kun gi fine su thihanba yai haiki asigumba act asi lei haibasi miyam na paksan na khanghanaba pandamda poster campaign asi pangthokpani loinana ngasidagi hauna district asigi tongan ba mafam singda chatuna child labor labra haibadu mari leinaba official amadi police department ka loinana drive sathabasu hauragani masida natana Child Protection ge lairiba Child Marriage Act 2006 amasung POSCO Act 2012 asisu miyamda paksanna khangannaba poster campaign asida punna chathagani masida miyamna su act sing asi district asida mapung fana chana hannaba hotnabada mating pangbiu haina Deputy Commissioner na makhatana appeal tawki ngasigi campaign houdokpagi thawramaduda ADM Thobal B Lokeshwar Sharma District Child Protection Officer Salam Rabindro JDO Thobal Arambam Anil Kumar Thobal District Police ki SDPO Singh OC Singh Women Police Thobal gi Official Singh amasung Child Welfare Committee Thobal gi Chairperson NGO Singh gi Mihut Singh su sarukya ki The Child and Adolescent Labor Prohibition and Regulation Act 1986 asi akhoi praja mayam na su yamna khangba watna leiba Hojiksi akhoi child and adolescent labor akhoi sahi sudriba angang maruina sahi 13 gi makhada leiba angang singse akhoi na employee toroga labor oina sinabase akhoi Child and Adolescent Labor Prohibition and Regulation Act 1986 gi makhada thingi sigi act sigi section 14 gi matungina kana gumba workshop oigera hotel oigera sin akhoi provision je thugairaga angang ama akhoi na karigumba माने एम्प्लॉय तरम तारगदी मागी पनिशमेंट से अखोई यामद्रबदा था तरुक इम्प्रिजनमेंट को चाही अनि फबो पीबा याय अदुगा फाइन ओइना यामद्रबदा लुपा लिसिंग कुन अदुगा अमुक लिसिंग मंगा नत्रगा अनि मुक पुनझलसु दुम याय सिगी पनिशमेंट जे लेबा दु मयामना खंगनदबसी मयामना खंगनबगी दमक्ता ngasi अखोइना मसिगी कोई पोस्टर कैंपेन होदोकचबनी पोस्टर कैंपेन होदोकपगा लोइना ना अखोइगी District Sigi, the Lairiba, Equigi, District Child Protection Unit, Child Welfare Committee, and the Equigi Police NGO, may have the Toroga, Equina, Maruina, Angang Sing, Equina, employed Torongani, and a Kanba Mokam, the Equi Chacharaga, Higachaba Hojaragani, Aduna, Ainamayam, the Apil Tojaning Basi, Pigli, Bangang, Larik Tamgada, Matangsida, employee in the labor in a Sinavi, Sinaviganu, Karigumba, Equigi Tim, the Tengna Tuagadi, Ain Yoiba, Lokat from Chera, Equi Chapsan.